Ngarang numidang India gi President Draupadi Murmuna state asida President rule PR thamjilakhiba asi tharaga ngasi faubada state asida PR 13 rak thamjilaktuna India da khwaidagi masing yamna PR thamba state ama oiri hiram asigi matangda press na fangba record amagi matung inna Manipur da Ihan hanba oina President rule thamlakhiba asi kumja lising amaga chamapan humfu taret ki January tang tarat nithoidani PR asi numit humfu tarukni Thamlam laba matung chahi adumaki March ki tang tara mapanda lokthokhe Manipur da ahan bagi oina PR thamkhiba chahi asi Manipur Union Territory gi ahan ba assembly gi election pangthokiba chahi ni amaromda kumja lising amaga chamapan humfu taret ki October kun manga dagi kumja lising amaga chamapan humfu nipan gi February tang tara nipan fauba numit chama tara taruk Manipur da PR amuk thamjilakhi PR thamlakhibagi maramna assembly gi speaker resign tawkhibadagi hang assembly leikhibadagi ni masigi matungda statehood ki demand na maram oiraga Manipur gi law and order gi fibam ka hena fachil laktabadagi kumja lising amaga chamapan humfu mapan gi October tang tara tareta president rule amuk thamjilakhe PR asi chahi aniga numit Chama yangkai taret thamduna kumja lising amaga chamapan humfu tara nithoi gi March ki tangkun nithoi fauba chatnakhi masigi matungda kumja lising amaga chamapan humfu tara humdoi gi March ki tangkun nipan dagi kumja lising amaga chamapan humfu tara mari gi March ki tang ahum fauba numit chahum nimfu Manipur da PR thamlakhi amaromda Manipur Legislative Assembly gi MLA singna party chongthok chongsin tawbadagi lenga kaiba haibadu oiduna kumja lising amaga chamapan marifu mathoi gi February tang kun nipanda PR amuk thamjilakhi PR asi chahi adumaki June gi tang tara nipan fauba chatnakhi masigi matung tarakpada legislature singi defection na maram oiraga kumja lising amaga chamapan marifu tara nithoi gi January 3 tagi chahi adumaki April gi tang 3 fauba numit marifu tara mathoi gi president rule thamjilakhi Nakal amaromda naga amasung kuki gi irang na maram oiraga kumja lising amaga chamapan marifu tara humdoi gi December tang kuntra mathoida state asida PR chatnari haina lauthorakhi PR asi kumja lising amaga chamapan marifu tara mari gi December tang tara humdoi fauba chatnakhi masigi matung lengak pairiba singi maikaida majority oiba ngamnadabadagi kumja lising ani supna amagi June tang anida Manipur da PR thamlakhi PR asi kumja lising ani supna ani gi March ki tang taruk fauba chatnaduna numit chani humfu tara taret state asida PR leikhi pumna maksing asi haukraba matung haukiba tang mapanda chief minister Nongthongbom Birena resign tawkhibadagi state asida numit manga ni rom political gi charang naba thoktuna madu lakshin nabagi damak ngarang numidang Manipur da president rule thamjilakhi ngasi faubada Manipur da PR 13 rak thamjilaktuna India da PR khwaidagi yamna thamba state oiri Manipur da khwaidagi sangna PR thamkhiba asi kumja lising amaga chamapan humfu mapan gi October tang tara taret tagi kumja lising amaga chamapan humfu tara nithoi gi March ki tangkun nithoi fauba chahi aniga numit chama yangkai taret ni thamkhiba asina oiri aduga khwaidagi atenba matamgi oina thamlakhiba PR na numit nimfu humdoi ni Kaktagi oiba kumja lising amaga chamapan humfu tara taret ki May tang tara taruk tagi chahi adumaki June tang kun nipan faubagi PR asina oiri